अहनबदा मरुओइबा पाव कुकी मिनिस्टर अनि ई ऑफिस के खुथांगदा थबक सुरी हाइना चीफ मिनिस्टर ना फोंदोखरे थेंग्रा लेरकी मैतेगी युम तेमथोकपदा सेनाबसिंग लेमना थारोय हाइरी एडिटर्स गिल्ड ऑफ इंडिया सी मीना नेकलगा चटपा कांगपु ओइरमले हाइना चीफ मिनिस्टर ना फोंदोखरे EGI अमसुंग काइखोलान हाउकिपी मथक्ता FIR लौखटख्रे हाइरी गवर्नर चीफ मिनिस्टर याउना याइफा पाउजेल पिरकले कुंजा लिसिंग अमगा चमापन निफुगी ममांगदगी मोरेदा मैतै सिंह लेरकलाबने मोरेदा मितै सिंहना हंजिलकपदा कुकीदगी अयाबा लौगदबा नत्ते हाइना MCM ना फोंदोरकले कुकी इनपी टेक्नोपल की मथक्ता पुलिस ना केस अमसु लौखटख्रे BJP की कम्युनल पॉलिटिक्स ना मणिपुर अमसु हरियाणा दा इरांग थोअनबनी हाइना MK स्टेलिन ना फोंदोखरे फगाक्साउ इखाइदा लैबा लानमी की बैरिकेड सिंह सेप्टेम्बर 3 ता थुगाइरगा तोरबुंग तमना संगसिलगनी हाइना कोकोमी की माइकैदगी फोंदोरकले नारायण सैनाद मखा ताना नोमै कापनख्रे संजय लोकता लैबा मैतेगी युम अमा मै थारमले EGI की मथक्ता FIR लौखटपगी थवोंग कंडेम तौनरकले सस्पेंड लैबा पर्सनल अमा कप सिरप बोतल चनीगा सुमना तरेट का लोइनना मैरा पाइबिना फारे हाइरे पांगल ताबीदा मैरा पाइबी सिंगा असम राइफल्स का चाउना मुक्नबा थोखरे पॉपुलेशन कमीशन की अहानबा कंसल्टेटिव मीटिंग पांगथोखरे अमदी तमेंगलोंग डिस्ट्रिक्ट के तामै सब डिवीजन दा लानगी सैथेंगदा खुल कया इलेक्ट्रिक गानखिदबा था निपान हेले हाइरे बैंकसु थोंग लोनख्रे हाइबा पाउ फोंदोरकले मॉर्निंग न्यूज पेपर रीडिंग मीटिंग ताबिरिबा मदी ताबिरिबा सिंबु पुष्परानी लाइश्रमना तराम नौसरी हेडलाइन दे यारिबा मरुओइबा पाउ सिंग मियामदा संदोकना पिजरी लैबा असिग ओजा सिंग नुमित सेप्टेम्बर 5 ना लाकपदा लमदम असिदा लैरिबा ओजा सिंग मफमदा याइफा पाउजेल पिजरी हाइना मणिपुर की गवर्नर अमसुंग चीफ मिनिस्टर ना थादोरकपा चेरोलदा खंगहलकले मणिपुर दगी तोखाइबा लेंगाक तानबदा याउरिबा BJP की मिनिस्टर सिंह ई ऑफिस की खुथांगदा फाइल सिंह सुरी मखोइबो सिंदोकपगी वाफम हौजिकी ओइना लैते हाइना चीफ मिनिस्टर नोंथोंबम बिरेना फोंदोखरे हौजिंग मणिपुर दगी तोखाइबा लेंगाक तालिबा MLA तरा की मनुंगदा याउरिबा मिनिस्टर ना पारिबा पोर्टफोलियो सिंह असी अतोपा मिनिस्टर सिंह दा पाहेनबगी वाफम लैब्रा हाइना हंगबा वाहंगी पाखुमदा चीफ मिनिस्टर ना हौजिंगमकी ओइना मिनिस्टर सिंह सिंदोक सिंजिन तौबगी वाफम लैते हाइख्रे कॉन्स्टिट्यूशन की मतुंग इना करीगुम्बा मिनिस्टर अमना सुरंबा फाइल सिंह मिनिस्टर अदुना खुदोंग चाद्रबदी चीफ मिनिस्टर ना कौखटलगा अदुमक सुबा चनै अदुबु मखोइना ई ऑफिस की खुथांगदा थबक सुबा अमसुंग अखोइ मसेल ngakta oibana irang asi yamna sautho haningdabadagi yengduna leibani haiki Churachandpur district ki manung chanba Churachandpur thengra leiraki maitei singna khundaba yum sing mai thadokhraba matungda temthokhiba phibam adugi matangda paumit singna hangba wahangi pakhumda mina leiramba yum sing temthok khotok tauba sing leingakna yengduna leiroi FIR sing hanadagi adumak lokhatuna leirabani मधुदा बुल डोजर न चिंगबा सिजनरगा तेमखाइबगी थबक सिंह चथरबदी चेनबसिंग की मथक्ता लेंगाकना तुमिना लैरोय हाइखे चीफ मिनिस्टर न हाई मणिपुरदा म्यांमारदगी मिटोप संगसिलकपसिंग थिंगनबा थबक सिंह हौजिकसु लेप लैतना लौखली खुल सिंहदा लैरिबा मैतै सिंह मियोय सिंह बायोमेट्रिक लौबगी थबक लेपतना चथरी सेंट्रल लेंगाकनदी मिजोराम अमसुंग मणिपुरदा लो कायना संगसिलकपा मिटोप सिंह खंदोकनबगी थौरांग असी सेप्टेम्बर थागी मनुंगदा लोइसिनबा खंगलखिबा लैखि मणिपुर लेंगाकी माइकैदगी मसिगी थबक असी मखा ताना चही अमगा सांगथबिननबा सेंटर दा हाइजख्रे
मरमदी हौजिक वेरिफिकेशन चथगदब खुलसिंग यामना वाटलिबना थबक असि अथुबा मतमदा लोइसिनबदा खुदोंग चाररोइदौबना चही अमा सांगथननबा सेंटरदगी मतम नीखिबनी हाइनसु चीफ मिनिस्टरना फोंदोखे हौजिकसिंगी एरिया खरदा स्टेट लेंगा असि चंगबा ngamlaroi haina popi yamna thaba horakpagi wafam leiri adubu makoina khanggadabani state lenga asi center ga chap manai haibasini pawasi makhatana pijari Manipur lengang na Army, Assam Rifles, Central Paramilitary Force sing asmasung Police sisinaraga popi thaba laufam sing manghan tahan bagi thabak sathagani Prime Minister Narendra Modi lengang na nasa mukta Bharat Abhiyan haina mayai kya bachinja ki mayokta khongsang sangsinduna laklibani maram masina hojiksu popi pambi sing yanthat bagi thabak sing sathaduna tungi mirol sing kananaba thabak lokhatkani haiki Panbayabadi Manipur ki tokhai balengak taliba kuki MLA taragi manungda houzik minister ani yauri bani Nakal namatagi oiba reporta yumpham oiba editors Guild of India EGI gi fact finding committee gi report adu achakpa maida thau hajin bani EGI asi intellectual amasung yamna achan mirai naidana Thabak Toba organization ni haina khalubani adubu makhoi asi mina leiraga chatpa Kanglup oiramle EGI gi mioi mari amasung kuki inpi Technopal gi wangangloi Kai Kholan Haukip ki mathakta Manipur Police na case laukhatle haina Chief Minister N Birena phongthokre Chief Minister Secretariat ki Darbar Hall da pangthokba paugi mifamda Chief Minister Nongthombam Birena hai Lamdam asida misimina thoklibasi karidagi haurakpano haiba khangdaba pangida ibagi mahutta makhoina asengba achumba khudam sangdam khangninglabadi lengakta leiri leiba asigi khwadigi wangba court ama oiriba Supreme Court na investigation committee kaya semduna thigatpa haurabani masida natana India lengaki Prime Minister amasung Home Minister gi makhada thabaktagi potharaba Chief Justice ama haplaga masi thigatlibani Chairak asida subjudice oiba credit louningba loinana irang hena thoanba pambagi mawongda EGI na satharakpa si nungaite issue asi karino khangdana masagi lanai oina group kharana natraga mioi kharana magi apamba matung ina fact finding team ni haiduna hekta YLP bagum na tawbasi asakpa maida gi haijin bani masida Manipur lengak amasung miyamna yaningde haiki Mamangda thokliba irang asi lengak na silaga thoan bani haina haikiba duda Nation Federation of Indian Women ge General Secretary Annie Raja amasung mahaka loina basingi mathakta FIR laukhat khrabani haina su phongdokle muknariba Kanglup ani gi miyoi sing awa ana taduna leiringai gi cherakta EGI na furup amada hekta maral thangjinba loinana lengakta maral sibasi lengak na haksin na lawi mahak na hai Editors Guild of India amas asi Manipur gi puwari kaya yamna khanglabage hauzik thokliba irang asigi matangda kaya yamna khanglabage karidagi haurakibano haiba asengba khanglabra asengba khangdana karamna hektamak makhoina warosin ama lepano hangki Manipur da sakliba mai asi makhoina paw asi makhatana taminase Muthadanaba honabagi mahutta thau hajinbagi damak ngangom Sarat Singh Gauba Sagolban Mabudau Mantri Lekai dagi mioi amana tharakpa wakat amada yumpham oiraga
एडिटर गिल्ड ऑफ इंडिया की मियोई मरी की मथक्ता FIR लौखटपनी केस लौखटलिबसिंग असी EGI की प्रेसिडेंट अमसुंग अतै मियोइसिंग सीमा गुहा संजय कापुर अमसुंग भारत भूषण की मथक्ता इम्फाल पुलिस स्टेशन FIR नंबर 7459 by 2023 IPS under section 153A by 200 by 295 by 500 by 505 by 1B 505 by 2 120 BIPC असी लौखटलगा थिजिनबा हौख्रे मरा लैरिबसिंगी मथक्ता चपचाना एक्शन लौखटकनी मणिपुर की वारी खंगदना अमसुंग मणिपुर की पुवारी करीनो खंगदना पंहाइदा हाइबा चुमलोय वाफम असी फोंदोक्त्रिङैदा हौजिक लैरिबा इशू असी करीदगी हौरखिबनो कनाना मसी थोहनबनो हाइबा खंगबा तंगाई फदे सुप्रीम कोर्टना चथरिबा थिजिन हुमजिनबगी थबा असी लोइसिनजसनु मदु नतना मखोइना संगसिनबा असी याबा ngamloi हाइखि EGI की मिहुतसिंगना रिजर्व फॉरेस्ट अमसुंग प्रोटेक्टेड फॉरेस्ट असी स्टेट लेंगाकना सेमनबनी हाइबसी अंगकपा फावी मसी सेंट्रल लेंगा की मखादा लई हाइबा फावबा EGI ना खंगलमदबा असी लाइबक्ति बने रिजर्व फॉरेस्ट की एरियादा लेंगाकना चौखत थौरांगी थबक पाइखतपदा सेंट्रल लेंगा की अयाबा याउदना यादे हाइबा खंगजिनबा चुमगने मखोइने इबिक्शन असी फुरुप अमखक्तगी मथक्ता चथबो ओइना लान उहनना बहनबा असी चुमदे कुमजा 2015 दगी 2019 फावबदा युम चामरीगा 13 इबिक्शन चथकी मसिदा मैतै की युम चामगा 94 मैतै पांगहल की युम चामगा 38 नागासिंग युम 59 नेपाली की युम 53 यावरी अदुगा कुकी सिंगी ओइनदी युम 59 खक्तमक यावरीबनी स्टेट अमगी फनना बतौबदा कांगलुप अमदा अतमनना सथबोइना लान उहलिबा EGI असी एंटी स्टेट अमसुंग कम्युनल की हु कांबा लाकपने मखोइना थोलिबा इरांग असिगी मतिक साबा खुदम सांगदम पामलबसु लैंगाकना पीबा ngamgani लैंगाक पाइरुबगी वाफम फोंदोकपा याबा यादबा खरा लैबना वा ngang-थोकपा यादबा मतंग ओय अदुबो लैंगा असिनसु मियामगी इंटरेस्ट सोकपा थबक अमता कैदौंगैदा तौरोय हाइखि बिष्णुपुर डिस्ट्रिक्ट की मनुंग चना लैबा नारायण सैनादा हौखिबा ऑगस्ट 18 कुकी मिलिटेंट सिंगना लौमी अमदा नोमैना कापसिलकपदगी मैतै खुलंगाकपा अमदी स्टेट फोर्स की माइकैदगी खुद हंदुना लाखिबदु ngarang फावबा लेप्तना मखा ताना कामनख्रे नारायण सैना मनिंग थमना पोपी मनिंग अमसुंग फुबाला मनिंगदा नोमै अमदी बॉम्ब कया मरुम सिजिनदुना कुकी मिलिटेंट अमसुंग खुलंगाकपसिंगा नोमै कापनादुना लाखिबा अदुदा ngarangsu ayu anganbadagi हौरगा नुमियुंगबा पुंग 12 फावबा थेंखांग कयारक थोकना नोमै कापनाखि नोमै कापनाबा दु पुंग खरा लेपरुरबा मतुंग नुमिदांग वैरम पुंग 5 मखाइरोम तारकपा ममसिलकपगी मतमदा अमुक कुकी मिलिटेंट सिंगना हौरखि मदुदे स्टेट फोर्स अमदी मैतै खुलंगाकपसिंग अदुना हंदुना नोमै कापखि खुलंगाकपसिंग अदुना नारायण सैना मनिंगी हाई केनेल मया फावबा लौसिनबा ngamduna मैतैगी खुलसिंग ngaktuna leiri हौजिक फावबगी ओइनदी असो अपन अमदी मिसिमिनागी पाव फंगबा लेट्री सैरक असिदा ngarang नुमिदांग वैरम पुंग 3 मखाइरोम तारकपा अद्वाइदा इम्फाल ईस्ट अमसुंग कांगपोकपी डिस्ट्रिक्ट लोनाबदा लैबा संजेलो खुलगी मैतैगी युम अमा कुकी मिलिटेंट सिंगना मै थारमले हाइरी थौदो असिगी पाव हेक फंगबगा खुंद्राकपम अमदी माइकै अदोमगी खुलंगाकपा सिंगना मफम अदोमदा संगसिनदुना मखाताना मैतैगी युमसिंग मै थारक्तनबा अमदी मिचम मियामसिंग कन्ननबा होनखि तुंगदे स्टेट फोर्स की अहेनबा फोर्स कया मरुमसु मफम अदुदा संगसिलखि हाइरी माइकै अदोमदा नोमै मखोल खरा ताबा नतना
ꯃꯤꯁꯤ ꯃꯤꯅꯥ ꯑꯃꯗꯤ ꯑꯁꯣꯛ ꯑꯄꯟꯒꯤ ꯄꯥꯎ ꯐꯪꯕ ꯂꯩꯇ꯭ꯔꯤ꯫ ꯔꯦꯖꯤꯗꯦꯟ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯦꯁ ꯔꯤꯝꯁꯀꯤ ꯗꯦꯟꯇꯦꯜ OPD ꯑꯁꯤ ꯍꯥꯟꯅ ꯖꯨꯕꯂꯤ ꯍꯣꯜꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛꯇ ꯑꯣꯏꯔꯝꯕꯗꯨ ngasi September 5 dagidi Rims Complex ki awang thangba sarukta leiba anauba Dental College ki building da oina honglagani haina Dental College asigi Principal Dr. B. Pravin Reddy na miyamda khangalakli. Manipur da tholiba kuki amadi Maitai Furup anigi wathok asigi matangda fact finding committee semlaga report ikhatpada aranba amadi yumpham yaudaba report ngakta fongi haiduna Editors Guild of India ge miyoi ahumna saba team gi mathakta leingakna lokhatkhiba FIR adu ITLF Press Club of India na chingba lukayana yaningdaba phongdoknarakle. Press Club of India gi President Umakan Lakhera amasung Secretary General Binoy Kumar ani na punna khuyek piduna thadorokpa cherol amada hai Editors Guild of India EGI gi fact finding committee gi mathakta Manipur Police na laukhaliba FIR asi condemn tawi FIR asida Information and Technology A ki section humfugataru A su hapchili haiba provision asidi haukiba kumjat lesing ani taraga mangada Supreme Court na lauthokhrabani loinana ek asigi makhada kanagumba miyoi amata maral sibai aroi haiba phauba lauthokhrabani hairi Manipur da tholiba watho asi media na loriba thaudangi makhayamna poli hainasu phongdokna khi hairi. Coordinating Committee on Manipur Integrity Kokomina August 13 fawbagi manungda Phagaksau ikhaida leiriba army gi barricade sing lauthokadabani haikibadu mari leinaba singna thabakta onthoraktrabanina tha asigi tarukta lamdam asigi miyam hupna sangchinduna Phagaksau ikhaida leiriba army gi barricade sing lauthok haina Kokomi gi maikaidagi akanba wafam thamlakli. Lamphel fata leiba Kokomi gi office ta ngarang numidang pangthokpa paugi mifam amada loop asigi media coordinator Somorendro Thoksom na hai numit asida miyamna Phagaksau ikhaida leiriba army gi barricade sing takhaiduna Torbung Bangla tamna sangsingani khongjang asibu mapung phananaba Manipur da leiriba miyam pumnamakna ayuki pung 12 taba matamda Phagaksau ikhaida sangsin minasi masida tholokpa pamdaba thaudok sing amadi asok apan singi teksak state government amasung center government na pugadabani paumi singna hangba wahangi pakumda loop asina lauthokhiba Phagaksau gi barricade lauthokpagi wafam asigi matungda atai atopa khongthang sing paikhatnanaba honagani miyamna irang asina maram oiraga lamdam asigi loop sing punsilu hairiba wafam asigi damak thagatningai ni loop sing asi punsinanabagi damak Kokomina thonglauna hangduna matam pumnamakta pau asi makhata na taminase. Adumak lairi lamdam asigi tungi yumbirel oirakadawriba naha kayana CSO singi pandam numit humnigi manungda khangangadabani haiba wafam adu Kokomi gi oinadi hauji state asida yekhai thingaiba piriba narco terrorist sing takthokpa haiba sina lengdraba amatta ngairaba pandamni ayet apan piriba narco terrorist sing asi takthokhinanaba honagani amasung loop asina separate administration gi mayokta matam pumnamakta lepkani haiba wafamsu phongdokrakle. Lan marak asida lona yadaba lok khubagi hidak mayam ama puraga lakpa masana masabu suspend leiba Imphal West di CDO gi personnel ni haijaba miyoi ama khangabok ki khul ngakpa maira paibi ima mayamna yamlaba lok khubagi hidak singa konana fare lakminaba third IRB gi personnel amana nanthokhtuna senkhre lok khubagi hidak mayamga konana faraba suspend leiba CDO personnel ni haijaba miyoi asi sangayumpham Chirapur makha lekaidagi MD Fazur Rahman sahi yankhaiga mathoi apokpagi mingna Sonamani Rahman kawi aduga nanthokhtuna senkraba thar IRB gi personnel asigi mamingna MD Arif Ali kawi mahaksu sangayumpham Chirapur makha lekaidagi ni hairi
हिरम असिगी मतंगदा ngarang khangabok khulakpam leikaida leiba khangabok joint coordinating committee gi sanglenda pangthokpa paugi mifam amada committee gi convener KS Bishal Mangangna hai haukiba megi tarik ahumdagi haukiba furup anigi lan asida khangabok amadi thangnaba khulsingda pamdaba thaudok-sing thoktanaba khangaboki ima ibel mayamna tumba machet chaba machet tawduna lambi achat awok-sing sek tawduna lakli Nahanu midang pung taramathoy rom tarakpa adwaida mahusagum lambi achat awok-sing check tawringaida registration number WB 34Q2619 thaba Centro car ama miyoi ani tonglaga lakibani car adu singnabadagi khamnanaba hairubada khamlamdana thauraga chatkibadagi khangabok joint coordinating committee gi thawmi singna tanaraga phakibani hairi कार अदु चेक तौबदा लोन यादबा लोखुबगी हिदा कार्टून बॉक्स अनिदा बोतल सनिगा सुमना तरे यावरमखी चेक तौरिङै तंजा अदुदा मियोय अमदि नानथोकलगा सेनखिबनी हाइरकले काक्चिंग डिस्ट्रिक्ट के पंगहल ताबिदा लैबा कुंथ्रागा तरे सुबा असम राइफल्स के कैप्टन अमना मैरा पाइपी सिंगदा FIR पानगनी हाइना की हलकपदगे मैरा पाइपी सिंगा AR गा चाउना मुकनबा थोखरे थौदो असिगा मरी लेनना मैरा पाइबी अमना हाई मफम अदुदा लैरिबा कुंथ्रागा तरेत सुबा असम राइफल्स के B कंपनी गा मफम अदुगी मैरा पाइबी सिंगा यानबा अमगी मतुंगिना AR गी पर्सनल सिंग चथोक ससिन सेंग चाक चाना थंगनबा पुथोक पुसिन तौबदा अयाबा लौनरगा चथोक ससिन अदुमक तौनदुना लाकपनी ngarang kem adudagi पर्सनल निपान चतखरगा पर्सनल मापन पुसिनगे हाइरकी हाना यानखिबगी मतुंग इना पर्सनल सिंग हेना पुसिनबा यारोय हाइबा मैरा पाइबी सिंगना हाइबदा AR गी कैप्टन अदुना चे अमा पुथोक्तुना मैरा पाइबी सिंग अदु खुयेक पियु नखोयगी नथक्ता FIR तौगनी हाइना की हलकपदगी नाकल अनिदा चाउना मुकनबा थोखी पाउ अदु तानाबदगी पंगहल ताबिगा नकनना लैरिबा खुलसिंगदगी मसिंग यामलबा नुपी सिंगना मफम अदुदा थोमजिल्लखी अमसुंग मफम अदुदगी कैप्टन अदु थंबा यारोय हाइना खोंजंग संगसिनखी पाउ अदु ताबदगी वांगु पुलिस की OC अमसुंग कुनगा तरुक सुबा सेक्टर AR गी ऑफिसर अमसु मफम अदुदा लाक्तुना वारी सानदुना वारोयसिन पुरकननबा होनखी हाइरे मणिपुर स्टेट पॉपुलेशन कमीशन सिंधुना एक्सपर्ट पैनल सिंग पुन्ना खना नैनबगी अहानबा कंसल्टेटिव मिफम अमा ngarang hotel Imphal da pangthokre thauram adu the chief guest ki warot piraduna Manipur lenga ki advocate general Lenin Hizam na hai Manipur na India da tinkibagi matang da India government na kumja lising amaga chamapan yangkhai da white paper ama puthoki haiba white paper adu da Manipur gi lamgi ngamkhai amasung missing gi matang da marik chumna palli adubo sahi humbudra gi matung ina expert ni haijaba miyoi singna aranba I paw sing lairik amadi atai paper kyada phongjinduna leiba asigi national security da soba singna ba ma oirakli maram asina kupna nainabiduna watho asigi waroisin ama purakpa ngamnana ba honaminasi haikhi Tamenglong district ke Tamai subdivision gi manungda leiriba खुल अयाबद इलेक्ट्रिक गांदबा थानिपान फाबा यावरे हौकिबा मेगी तारीख अहुमदगी थोकलिबा इरांग असिना मरम ओइरगा सब डिविजन असिगी अमत्ता ngairba बैंक ओइरिबा SBI तामई ब्रांच हानगुमना मथौ तौखिदबदगी खुंजा सिंगदा चाउना अवाबा मायोकनारे हाइरे सही असिगी मेगी तारीख अहुमदगी स्टेट असिदा थोकलिबा पामदबा थौदो असिना मरम ओइरगा तोंगान तोंगानबा फुरुप सिंगना खुंदाबा चिंगी मफम कयादसु चाउना अवाबा मायोकनारी चिंगी मनुंग हंजिन्ना लैबा खुल कया इरांग असिगी अकनबा साफु फंगद्रबसु महौसागी पुंसिरोंददी चाउना कायबा पीरी तामई सब डिविजन की मनुंग चन्ना लैबा इलेंग खुलगी हानगी चेयरमैन केंगेन लाकबौना फोंदोरकपदा खुल असि हानदगी इलेक्ट्रिक सांग नाइना गांदबा खुलसिंगी मनुंगदा अमा ओइदुना लाकपनी था अमदा चेरोल अमा लाकलबसु करिसु कायदे हाइना खलंबा अदु लाइबक थीबदी चाही असिगी ओइनदी हौकिबा जनवरी 18 दा ngaiha electric ngalamba adudagi ngasi phawba electric masak uba phangdri khulasi gi electric asi tamai gi power station dagi tharakpani power station asi dasu kayarak chatuna
ꯈꯨꯟꯖꯥꯁꯤꯡꯅ ꯍꯥꯏꯖꯔꯨꯕ ꯂꯩꯔꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯗ ꯌꯥꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕ ꯉꯁꯤ ꯐꯥꯎꯕ ꯈꯪꯗꯅ ꯂꯩꯔꯤ ꯍꯥꯟꯅꯗꯒꯤ ꯏꯂꯦꯛꯇ꯭रिꯛ ꯌꯥꯗꯕ ꯃꯔꯛꯇ ꯋꯥꯌꯔ ꯇꯠꯄ ꯌꯥꯎꯔꯝꯂꯕꯁꯨ ꯈꯨꯟꯖꯥꯁꯤꯡꯅ ꯑꯗꯨꯃꯛ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯁꯦꯝꯂꯒ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯁ꯭ꯇꯥꯐꯁꯤꯡꯗ ꯑꯃꯨꯛ ꯍꯥꯏꯔꯒ ꯃꯩ ꯊꯥꯟꯕꯤꯔꯛꯄꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯋꯥꯌꯔ ꯇꯠꯂꯤꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯈꯨꯟꯖꯥꯁꯤꯡꯅ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯁ꯭ꯇꯥꯐꯁꯤꯡꯁꯨ ꯍꯧꯖꯤꯛ ꯏꯔꯥꯡ ꯂꯩꯕꯅ ꯅꯤꯡꯊꯤꯅ ꯂꯩꯇꯕꯗꯒꯤ ꯍꯥꯏꯖꯐꯝ ꯂꯩꯇꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ ꯗꯤꯖꯤꯇꯦꯜ ꯏꯟꯗꯤꯌꯥꯒꯤ ꯃꯪꯂꯥꯟ ꯃꯪꯂꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯄꯤꯛꯄ ꯈꯨꯜ ꯑꯁꯤꯗꯗꯤ ꯏꯂꯦꯛꯇ꯭रिꯛ ꯎꯕ ꯐꯪꯗꯕ ꯊꯥ 9 ꯐꯥꯔꯛꯀꯗꯧꯔꯦ ꯁꯤꯖꯤꯟꯅꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯇꯉꯥꯏꯃꯛ ꯐꯗꯅ ꯁꯦꯜ ꯈꯔ ꯊꯣꯛꯄ ꯏꯃꯨꯡꯁꯤꯡꯒꯤ ꯁꯣꯂꯔ ꯂꯦꯝꯞ ꯂꯩꯔꯒ ꯃꯣꯕꯥꯏꯜ ꯆꯥꯔꯖꯤꯡ ꯇꯧꯕꯅꯆꯤꯡꯕ ꯍꯤꯔꯝ ꯃꯆꯥ ꯀꯌꯥꯗ ꯁꯤꯖꯤꯟꯅꯔꯤ ꯁꯦꯜ ꯊꯣꯛꯆꯗꯕ ꯂꯥꯏꯔꯕ ꯏꯃꯨꯡꯁꯤꯡꯗꯤ ꯁꯣꯂꯔ ꯂꯦꯝꯞ ꯂꯩꯕ ꯉꯝꯗꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤ ꯌꯧꯔꯛꯍꯟꯅꯤꯡꯗ꯭ꯔꯦ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡ ꯌꯧꯔꯛꯀꯅꯨ ꯍꯥꯏꯕꯗꯤ ꯌꯥꯗꯕꯅꯤꯅ ꯎꯆꯥꯟꯅ ꯃꯩꯔꯥ ꯁꯦꯝꯗꯨꯅ ꯊꯥꯅꯩ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯔꯛꯈꯤ ꯀꯨꯀꯤ ꯏꯟꯄꯤ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯃꯣꯔꯦꯗꯒꯤ ꯂꯥꯟꯖꯦꯟꯅꯈ꯭ꯔꯕ ꯃꯩꯇꯩꯁꯤꯡꯅ ꯃꯐꯝ ꯑꯁꯤꯗ ꯍꯟꯖꯤꯜꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯒꯤ ꯄꯥꯎꯈꯨꯝꯗ ꯃꯤꯇꯩ ꯀꯥꯎꯟꯁꯤꯜ ꯃꯣꯔꯦ MCM ꯃꯅꯤꯄꯨꯔꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯩꯁꯥꯡꯊꯦꯝ ꯕꯣꯔꯖꯦꯟꯗ꯭ꯔꯣ ꯃꯤꯇꯩꯅ ꯊꯣꯛꯂꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯀꯨꯀꯤ ꯏꯟꯄꯤ ꯇꯦꯡꯅꯧꯄꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯑꯉꯛꯄ ꯑꯃꯁꯨꯡ ꯅꯣꯛꯅꯤꯡꯕ ꯐꯥꯎꯏ ꯍꯥꯏꯔꯛꯂꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯀꯨꯝꯖꯥ 1990ꯒꯤ ꯃꯃꯥꯡꯗꯒꯤ ꯃꯣꯔꯦꯗ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯔꯛꯂꯕ ꯃꯩꯇꯩꯁꯤꯡꯕꯨ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯆꯪꯂꯛꯄꯗ ꯃꯈꯣꯏꯒꯤ ꯑꯌꯥꯕ ꯂꯧꯒꯗꯕꯒꯤ ꯃꯇꯥꯒꯨꯝ ꯉꯥꯡꯂꯛꯂꯤꯕꯁꯤ ꯉꯛꯇꯕ ꯉꯝꯗꯦ ꯃꯅꯤꯄꯨꯔꯒꯤ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯐꯝ ꯑꯃꯗ ꯍꯦꯛꯇ ꯂꯩꯕꯒꯤ ꯍꯛ ꯂꯩ ꯑꯗꯨꯕꯨ ꯃꯥꯅ ꯂꯩꯅꯤꯡꯕꯅ ꯃꯤꯗꯨꯒꯤ ꯃꯈꯥ ꯄꯣꯜꯂꯤ ꯃꯔꯝ ꯑꯁꯤꯅ ꯃꯣꯔꯦꯗ ꯃꯤꯇꯩꯁꯤꯡꯅ ꯍꯟꯖꯤꯜꯂꯛꯄ ꯍꯥꯏꯕꯁꯤ ꯀꯨꯀꯤꯗꯒꯤ ꯑꯌꯥꯕ ꯂꯧꯒꯗꯕ ꯅꯠꯇꯦ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯀꯥꯡꯂꯨꯞꯀꯤ ꯃꯨꯛꯅꯕ ꯑꯁꯤꯒꯤ ꯈꯣꯡꯆꯠꯀꯤ ꯃꯈꯥ ꯄꯣꯟꯒꯗꯕꯅꯤ ꯍꯥꯏꯔꯤ ꯅꯍꯥꯟ ꯈꯛꯇꯃꯛ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯏꯁꯤꯡ ꯏꯆꯥꯎꯒꯨꯝꯅ ꯊꯣꯝꯖꯤꯜꯂꯛꯄ ꯀꯨꯀꯤꯁꯤꯡꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯀ ꯆꯥꯟꯅꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯅꯤꯄꯨꯔꯒꯤ ꯃꯤꯇꯩꯁꯤꯡꯗ ꯎꯁꯤꯠꯇꯕ ꯊꯧꯑꯣꯏꯗꯕ ꯇꯧꯕꯗꯤ ꯑꯄꯪꯕꯒꯤ ꯊꯧꯑꯣꯡꯅꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯇꯩ ꯑꯄꯨꯝꯕꯗ ꯁꯤꯡꯅꯕꯒꯤ ꯃꯍꯩ ꯅꯈꯣꯏ ꯁꯣꯏꯗꯅ ꯊꯨꯅ ꯐꯪꯂꯛꯂꯒꯅꯤ ꯀꯥꯡꯂꯨꯞ ꯃꯁꯦꯟ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯨ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯅ ꯈꯪꯉꯤ ꯑꯗꯨꯕꯨ ꯀꯨꯀꯤꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯥꯒꯥꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯥꯃꯤꯜꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯥꯏꯇꯦꯒ ꯑꯣꯟꯁꯤꯟꯅꯔꯝꯕꯗꯒꯤ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯃꯤꯇꯩ ꯐꯨꯔꯨꯞꯇ ꯂꯥꯟꯗꯥꯁꯤꯟꯗꯨꯅ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕ ꯄꯥꯝꯗꯕ ꯃꯈꯣꯏ ꯈꯛꯇꯒꯤ ꯂꯝꯗꯝ ꯑꯃ ꯁꯦꯝꯕꯒꯤ ꯋꯥꯈꯜ ꯑꯣꯏꯔꯣꯏꯗꯧꯕ ꯃꯪꯂꯥꯟꯅꯤ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ ꯑꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯈꯜꯂꯨꯗꯕ ꯃꯤꯇꯩꯁꯤꯡꯅ ꯉꯁꯤꯗꯤ ꯏꯁꯥꯒꯤ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯔꯤꯐ꯭ꯌꯨꯖꯤ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯑꯄꯪꯕ ꯃꯤꯇꯩ ꯀꯌꯥ ꯃꯤꯀꯞ ꯊꯣꯛꯍꯟꯕꯤꯕ ꯋꯥꯈꯜ ꯃꯥꯟꯅꯔꯨꯗ꯭ꯔꯕ ꯃꯤꯇꯩ ꯀꯥꯡꯕꯨ ꯀꯌꯥꯕꯨ ꯄꯨꯜꯍꯟꯕ ꯑꯃꯗꯤ ꯇꯨꯡꯒꯤ ꯄꯣꯂꯤꯁꯤ ꯄ꯭ꯂꯥꯟ ꯁꯦꯝꯖꯅꯅꯕꯒꯤ ꯇꯥꯟꯖꯥ ꯄꯤꯕꯤꯕꯒꯤꯗꯃꯛ ꯃꯈꯣꯏꯕꯨ ꯍꯟꯅ ꯊꯥꯒꯠꯂꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯀꯥꯡꯂꯨꯞ ꯑꯃꯠꯇꯗꯁꯨ ꯁꯤꯡꯅꯕ ꯄꯥꯝꯖꯗꯦ ꯌꯨꯝꯗ ꯍꯟꯖꯤꯟꯕꯗ ꯀꯅꯥꯗꯒꯤꯁꯨ ꯑꯌꯥꯕ ꯂꯧꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯍꯥꯏꯅꯁꯨ ꯃꯈꯥ ꯇꯥꯔꯛꯂꯤ ꯃꯦꯒꯤ ꯇꯥꯔꯤꯛ 3 ꯍꯧꯔꯛꯈꯤꯕ ꯀꯥꯡꯂꯨꯞ ꯃꯁꯦꯟꯒꯤ ꯇꯝꯊꯤꯔꯕ ꯂꯥꯟꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯃꯣꯔꯦꯗꯒꯤ ꯂꯥꯟꯖꯦꯟꯅꯔꯛꯂꯤꯕ ꯃꯤꯇꯩꯁꯤꯡꯅ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯇꯨꯅ ꯂꯩꯕ ꯌꯥꯔꯣꯏ ꯐꯣꯡꯗꯣꯛꯈꯤꯕ ꯀꯨꯀꯤ ꯏꯟꯄꯤ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯅ ꯅꯍꯥꯟ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ FIR ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯂꯧꯈꯠꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯍꯔꯤꯌꯥꯅꯥꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡꯁꯤꯡ ꯑꯁꯤ BJPꯒꯤ ꯀꯝꯃꯨꯅꯦꯜ ꯑꯣꯏꯕ ꯑꯃꯁꯨꯡ ꯐꯖꯗꯕ ꯄꯣꯂꯤꯇꯤꯛꯁꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯅ ꯇꯥꯃꯤꯜ ꯅꯥꯗꯨꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ MK ꯁ꯭ꯇꯦꯂꯤꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯁꯤꯅ ꯉꯔꯥꯡ ꯍꯧꯗꯣꯛꯈꯤꯕ ꯃꯍꯥꯛꯀꯤ ꯁ꯭ꯄꯤꯀꯤꯡ ꯐꯣꯔ ꯏꯟꯗꯤꯌꯥ ꯀꯧꯕ ꯄꯣꯗꯀꯥꯁꯠ ꯁꯤꯔꯤꯖꯀꯤ ꯑꯍꯥꯟꯕ ꯏꯄꯤꯁꯣꯗꯇ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯏꯟꯗꯤꯌꯥ ꯑꯄꯨꯝꯕꯕꯨ BJPꯒꯤ ꯀꯝꯃꯨꯅꯦꯜ ꯑꯣꯏꯕ ꯑꯃꯁꯨꯡ ꯐꯖꯗꯕ ꯄꯣꯂꯤꯇꯤꯛꯁꯀꯤ ꯚꯤꯛꯇꯤꯝ ꯑꯣꯏꯍꯜꯂꯕ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯍꯔꯤꯌꯥꯅꯥꯒꯨꯝꯅ ꯑꯣꯏꯍꯟꯕꯗꯒꯤ ꯊꯤꯡꯍꯧꯅꯅꯕ ꯊꯕꯛꯇꯤ INDIA ꯑꯦꯂꯥꯏꯟꯁꯅ ꯇꯧꯒꯗꯕꯅꯤ ꯊꯕꯛ ꯑꯁꯤꯗ ꯑꯦꯂꯥꯏꯟꯁ ꯑꯁꯤꯅꯁꯨ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯈꯤ ꯃꯍꯥꯛꯀꯤ ꯁ꯭ꯄꯤꯀꯤꯡ ꯐꯣꯔ ꯏꯟꯗꯤꯌꯥ
ꯀꯣꯝꯗ ꯔꯤꯂꯤꯖ ꯇꯧꯔꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯥꯃꯤꯜ, ꯃꯂꯌꯥꯂꯝ, ꯇꯦꯂꯨꯒꯨ, ꯀꯔꯅꯥꯇꯀꯥ ꯑꯃꯁꯨꯡ ꯍꯤꯟꯗꯤ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯣꯟ 5ꯗ ꯊꯥꯗꯣꯔꯛꯈꯤ ꯍꯥꯏꯔꯤ꯫ ꯆꯠꯊꯔꯤꯕ ꯈꯨꯠꯁꯦꯝꯒꯤ ꯂꯥꯟ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯃꯩꯇꯩ ꯐꯨꯔꯨꯞ ꯀꯟꯖꯅꯅꯕ ꯂꯧꯔꯛꯄ ꯈꯣꯡꯊꯥꯡꯁꯤꯡꯗ ꯂꯩꯉꯥꯛꯅ FIR ꯄꯥꯟꯕꯅꯆꯤꯡꯕ ꯇꯧꯗꯨꯅ ꯀꯤꯍꯟ ꯈꯪꯍꯟꯕꯒꯤ ꯊꯕꯛ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ ꯍꯥꯏꯕ ꯌꯥꯎꯅ ꯋꯥꯔꯦꯞ 3 ꯂꯧꯈ꯭ꯔꯦ꯫ ꯋꯥꯔꯦꯞ ꯑꯁꯤ ꯉꯔꯥꯡ ꯄꯦꯂꯦꯁ ꯀꯝꯄꯥꯎꯟꯗ ꯂꯩꯕ ꯏꯕꯣꯌꯥꯏꯃ ꯁꯨꯃꯥꯡ ꯂꯤꯂꯥ ꯁꯪꯂꯦꯟꯗ ꯀꯃꯤꯇꯤ ꯑꯣꯟ ꯃꯥꯁ ꯄ꯭ꯔꯣꯇꯦꯛꯁ ꯑꯦꯒꯦꯟꯁ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯁꯤꯟꯗꯨꯅ ꯀꯟꯚꯦꯟꯁꯟ ꯑꯣꯟ ꯑꯣꯄꯔꯦꯁꯤꯚ ꯇꯦꯛꯇꯤꯛꯁ ꯑꯣꯐ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯇꯨ ꯁꯥꯏꯂꯦꯟ ꯗ ꯄꯤꯄꯜꯁ ꯍꯥꯏꯕ ꯍꯤꯔꯝꯗ ꯄꯥꯡꯊꯣꯛꯄ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝꯅ ꯂꯥꯎꯊꯣꯛꯈꯤꯕꯅꯤ꯫ Department of Art and Culture, Government of Manipur gi makhada leiriba Palace Gate ta leiba Manipur State Film and Television Institute MSFD aina sinduna ngarangdagi hoduna tha amasumna Certificate Course on Cinematography and Digital Video Editing gi matang da sathagadaba training program hodokpagi thawrak pangthokre haire. Manipur Forest Training School gi Kunsuba Base ki Forester amadi Yankai Suba Base ki Forest ki Training Course 2021-2022 loisinbagi convocation thoram luang sangbam da leba training school da pangthokre. State asida thokliba irang asi lengang thuba matamda waroisin purau amasung lamdam asida leiriba CSO organization sing punsilu haina Sara henbagi khongjang makha chathari tongan ba mafamda lup asina Sara henbagi khongjang khurai haikru makhongda sangsin khibada Baisa mayum Malayana hai kuki khakta natana thajilakliba Central Force singna maiteibu onsinduna khul ngakpa micham kayabu onsinduna landarakli Sara henbagi khongjang changchilakliba ima singbu sonjilakle hainu hospital da pubagi mahutta kuki da pulap Sinabiro kuki na hatsa krasanu iramdam asi kaidanaba ngakliba ichasingna noma gi sibagi pau tabasi mama oibina taduna leiba ngamlaktre hatpa pulap hatopiro haiki. Agriculture amasung farms welfare gi Agriculture Research and Education na sinduna numit humni sathagadaba climate resilient Agriculture gi G20 workshop ngarang Hyderabad ta hawdokre sathagadoriba workshop asida aying asagi khal honglakpagi khudong sadaba sing khanananaba malem sinba thungbagi akhang ahising punnanaba pantham thamlibani loinana aying asagi khal honglakpana piriba saitheng sing thengnanaba leibak singi marakta mateng pangnaba amasung I pau pithok pisin taunanaba khanagani hairi.
Mapangi oiba pauda pulisna hatkraba criminal Sanjit Maheshwari Jivhagi mayokta UP Gangster Eki Makada register taukiba FIR reject taunanaba laikhidrabagi loinabina thakiba plea yengsinbagi wafam ngarang Supreme Court na yakhre Republic of India gi government ki invite taubadagi New Delhi da September 8 amasung 10 da pangthokadoriba 19 suba G20 summit ta China lenga ki State Council gi Premier Li Qiang na saruk yaragani haina Chinese Foreign Ministry gi spokesperson Mao Ming na phongdorakre Constitution amend tauraba matung khakta da One Nation One election asi oithokani haina ngarang Congress ki maikaidagi phongdokre haire Senba sahi lising ani kungama thoi kungani thoi gi manungda National Party Nipana laukthokhiba punba asset sing lupa crore lising nipan chani pan kungama pandasmik ama manga nipanda hengat khibaga loinana khwadigi yamba asset na senba sahi lising ani kungama thoi kungani thoi da BJP na laukthokhiba lupa crore lising taru nifuga taru Dasmik nipan ama asina oiri haina ngarang report amada haire West Bengal gi Governor gi House amasung State Secretariat ki marakta leirakliba muknabagi phibam Trinamool Congress na Governor CB Ananda Bose ki thabak khutau gi mayokta akhanaba motion ama lakliba sagol se numita assembly da motion ama pukhananaba khanarakpaga loinana muknabasi hena lusilakpa yai haire Kerala gi Kozhikode laiba Government Medical College Hospital MCH da thokiba analayeng gi thabakta thausadabagi case amada victim ke Harsinana mahaki sit-in protest cancel taukiba matung numit kharani leiraga ngarang mahaki protest adubu Saugali Election Council na lupa million mangagi compensation mangonda pinanaba demand taukre haire President Ali Bongo bu mafamdagi singthukibagi ku ama lusingkiba Gabon gi General Brice Oligui Nguyema ngarang leiba asigi Constitutional Court gi judge singna televised thoram amada leiba asigi interim president oina wasak laukre Ukraine gi lan gi damakta Moscow na masigi armed forces ki mapangal hengal hananaba Russian singbu recruit tawbagi mahutta Central Asia gi migrant sing amadi yumthangnari ba leibak singi miyoi singbu lanmi sing oina recruit tawnana ba honari haina British intelligence na claim tawkhre haire in metchamro makoi gi leifam singda amu hanjilu yadabadagi nahan US ki Minnesota state ki jail ama lockdown tawkhre Saliba sayol asige thengbada G20 ge choba summit adugi namak malem gi lusingba singna India da thunglaba matamda Palam Technical Airport Airbase amada Air Force 1 amasung VVIP aircraft humbudarom landing taunanaba Indian Air Force IAF na akhanaba thorang sing paikhatpa hokre Delhi da Rajghat Mahatma Gandhi ki phut taraganithoi wangba mitam ama ningthokaba numita President Draupadi Murmu na maikum hangdokre mahana tongan ba phibam singdu utpa Mahatma Gandhi ki mitam sing khinba Gandhi Batika su sangakhi haire Jammu and Kashmir gi Riyasi district ta koisilaga thiba humagi thabak chathabada security force sing amasung terrorist singagi marakta khuthongna ba amada terrorist ama sikre amasung policeman amana sokre Mumbai gi apartment amagi manungda masagi chahi kunga mari surabi flight
attendant ama masagi makhauri adu lenthatlaga sina leiramle madugi matung police na residential society adugi housekeeping staffer adu mihatpagi maranda phagatkhre haina official amana phongdorakle Assam Chief Minister Himanta Biswa Sarma na ningthokaba numita Union Home Minister Amit Shah ga unakhre amasung state adudagi Armed Forces Special Powers ek mapung phana lauthoknabagi lambi singsu khanakhre hairi Sweden gi ahum suba khwadigi chawba city da anti-Muslim Khongjang amana Quran mai thakibagi matung immigrant sing leiba mafam amada khut thoknarakre haina police sangarang phongdokre Ukraine gi President Volodymyr Zelensky na nomaijing numita February 2022 da Russia na mapung phaba lan chatharakiba matungdagi Ukraine gi defense establishment da khwadi chawba pham sindok sinjin gi khongthang lokhatuna mahaki defense minister adu sindokna ba mahakna warep lawba hokre Sanabagi pau pijari Asian Games ki Indian boxing team Hangzhou da pangthokadoriba Continental Multi Sporting Event ki mangoinana China gi city Wuxian da numit 13 ni gi training camp pangthoklagani haina Boxing Federation of India BFI na ningthokaba numita lauthokre Boxer taraga humdoi amasung support staff member taraga mathoi China gi damak nomaijing numita Delhi thadokre haina BFI na tweet tauki training camp asi September kun phauba chatharagani masigi matungda India gi boxing team asi Asian Games yaungnana ba Hangzhou da chatlagani haina National Federation asina makhatana phongdokhibani India gi Rohan Bopana amasung mahaki Australian partner Matthew Ibdena Julian Case amasung Henry Pat10 set ahum sangna sanaraba matung maithiba piduna US Open Grand Slam Tennis Tournament ki nupagi doubles ta quarter final changle Nupi amasung nupagi hockey 5th Asia Cup title lokhiba India gi nupi amasung nupa hockey team na 2024 Women's Hockey 5th World Cup ki title longnana ba mityang thamli International Hockey Federation FI Ice na ahan boy na pangthokadoriba FI Ice Women's Hockey 5th World Cup Oman 2024 gi pulsing amasung match schedule lomaisi numita lauthokre tournament asida laibak taraga tarung na group mari thokna khaidoktuna sanaragani India na pool C the United States Poland amasung Namibia ga puli tournament asig yumbu laibak Oman na pool A da Malaysia Fiji amasung Netherlands ka lamba tawnaragani Australia, South Africa, Ukraine amasung Zambia na pool D da aduga pool D dana New Zealand, Uruguay, Thailand amasung Paraguay na lamba tawnaragani India gi nupi hockey team na ahan boy na hodokpo Women's Hockey 5th Asia Cup 2023 gi final da Thailand bu taret ani da maithiba piduna title loduna World Cup qualify oirakpani France ki top flight league tournament League 1 gi nomaijing numita sanaki ba league match amada Kylian Mbappe na chankiba goal ani gi matengdagi Paris Saint-Germain na Lyon bu mari amada maithiba pikre Neymar gumba sanaru singa lamba panaba phangba haibasi punsida amuktang tangna phangba tanjani masida thawai yauna amasung nungaina sananaba honagani loinana makhoidagi tamjaningai oiraba para kaya tamba phangani haina Bipin Thongnaujam footballer na phongdorakli New Delhi na yumbu oiduna pangthokiba Junior National Judo Championship 2023-2024 Men's and Women's ta Manipur na overall team champion Laurakraba state ki judo team taramna okre
Assamna yumbu oiduna Duriyajanda pangthokiba Yankaini Thoichuba Regional Sports Meet Chess 2023 da medal fanglakraba sanarosing taramna okpagi thauramama Manipur Chess Development Association MCDA na sinduna uripok Khustam Laikai da leiba Balweb building top floor da pangthokre Arunachal Pradesh na yumbu oiduna pangthokadaba Kungama Thoichuba FIDE Rating Chess Championship 2023 da saruk yananaba team semnabagi trial selection ama Manipur Chess Development Association na sinduna pangthoklagani hairi India ki nupa table tennis team Asian Championship ta semi final sangkibana bronze medal da gitadana fanglagani ngarang sanakiba quarter final da Singapore bu ahum sinoda maithiba pikibani ahan bagi singles ta veteran Sarat Kamal na Isakpu Taramathoi ama Taranithoi Taramathoi Nipan Taramathoi Tarahumdoi Taramari Taranithoi da maithiba piki masigi matung ji Sathiyan na Kon Pangbu Taramathoi Taruk Taramathoi Nipan Taranithoi Tarada thoiduna ani sinoda mangjil tharaba matung Harmin Desai na amu Clarence Chiubu Taramathoi Mapan Taramathoi Mari Taramathoi Tarukta maithiba piki nupigi team di Japan gi makuta suino ahumda maithiba dagi quarter final da leihore Sri Lanka da chathariba International Cricket Stadium da chathariba Asia Cup 2023 gi Group A gi manga suba match ta India amasung Nepal gi marakta sanakre leiba ani gi marakta sanakiba match asida India na yamna laksana Nepal bu wicket tarada maithiba pikre amadi Sri Lanka da hujik chathariba Asia Cup 2023 da nongna maram oiraga chauna akaiba pirakpadagi tournament asi hujik hybrid model da sanari adubu nongi phibam phattabana maram oiraga Asia Cup ki match khara Sri Lanka dagi hongdoknanaba khanari haina tongan ba report singda hairi losilakpada ngasigi headline da yaukiba maruiba pausing amo hana pijari Governor amadi Chief Minister na ngasi oja singi numit asida miyam da yaipa pausel pirakle Kuki Minister ani e office ke kuthang da thabak suri haina Chief Minister na phongthokre Thengra lera ki maitei yum temthokpada sena ba singlem na tharoi haina Chief Minister na haide Editors Guild of India CMI na neklaga chatpa kangbu oiram le haina Chief Minister na phongthokre EJI amasung Kai Kholan Haugib ki mathakta FIR lokhatkre Kunjali singa maga chama pani fugi mamangdagi Moreda maitei sing lairaklabani Moreda maitei sing na hanjilakpada kuki dagi ayaba lawgadaba natte haina MCM na phongdorakle Amaromda kuki Inpitenopal gi mathakta police na case lokhatkre BJP gi communal politics na Manipur amasung Haryana da irang thoan bani haina MK Stalin Chief Minister na phongdorakle Phagaksau ikhaida leiba lanmigi barricade sing September 3 ta thugairaga torbung tamna sangsilagani haina kokomi gi maikaidagi phongdokre Naran Saina da makha tana nomai kapnakre Sanjay Lok tasu maitai gi yum ama mai tharam le haire EJI gi mathakta FIR lokhatpagi thawong kandhem tawnarakle Suspend laiba personal ama cup syrup bottle Sani ga sumna taret ka loinana maira paibi singna phagat pangam khre Panghal tabi da maira paibi singa Sam Rifles ka chauna mukna bathokre haire Population Commission gi ahanba consultative meeting pakthokre amadi Tamenglong district ki Tamai subdivision da langi saitheng da khul kaya electric ngan khidaba thani pan hele
ꯕꯦꯡꯛꯁꯤꯡꯁꯨ ꯊꯣꯡ ꯂꯣꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯤꯖꯔꯤꯕ ꯄꯥꯎꯁꯤꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛꯀꯤꯗꯤ ꯅꯨꯡꯇꯤꯒꯤ ꯐꯣꯡꯂꯤꯕ ꯄꯥꯎꯆꯦꯁꯤꯡꯗꯒꯤ ꯂꯧꯊꯣꯛꯆꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯃꯤꯌꯥꯝꯗ ꯄꯤꯖꯕ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯄꯨꯁꯄꯥꯔꯥꯅꯤ ꯂꯥꯏꯁ꯭ꯔꯝꯅ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫